Hello everyone, mayam bukurumjari. Nasidi poronga Hawaithrak yam hauna thongjarake aduga porong leirubagi koigi market ki fish market ki sin matek amai mayam da share tokjarake bako aduga porong haiba nga sidi koigi angang nasu ahan nasu loina chabata yamna pamna chana ba nga ni dana ko chada ba misu dum yawe haina de haiba su ko adubu porong sidi koigi ahal anabam da su hangoba kari thongba chaningi na porong thongba chaningi harakane ba porong Hawaithrak thongba chaningi dum haiba ne bako adu mau khalakliba nauna mau oibirakpa ichan nausing moina thongba heitaba do adu dogi share ai tokjabane bako kamaina thongba da ge haiba do dasida leijare ko khoigi aina market to fish market te lerakpa do adu ai si semaga saraga moi dum pire aduga thongna bagi damakta na aina maroi mapang se agi kitchen garden da koigi nakupi ga maroi napakbi ga hobudo adu khara lenjare ko sigi maroi nakupi sidi thaba hogalakpagi anirak subane leli se sina napakpi lere ko sidana sigai hekchare mayam aduga aina ngasai moigi lerakpado ising asabada koigi lumbu saba ising dane ngaktang tingtho thammeba ko makudu lokthokpa yabra yengena thau khara haijare ko mayam thongba hujarage jira hana ngobire taste.It dalchini maroi nakupi se hapaga ngaktang ngobirage adana pakpi yawbagi ni ko sise aina ne napakpi do sugai bado sugai hogdre noi khai hogdre bako do chongthokna ba aina makhumje khumjalle dunga ngaktang ngobirasi ko manam da ju mangdana bado Yardi tilo hapa yarani ngaktang ngobirasi ko methi maru kitang hapjare singa suba chanam suba hapa ka ngaktang amung ngobirani ko maroi mara koigi napakpi mara ga dudi hapa yabani do napakpi mara du phuktat bado pamuraba gamla da kitang leibani na ko dhania powder jira powder duga hing khara hape ko duga sisu ngaktang munna ba ngorase ngori ngai du dane aina nei mahi hapna ba haitare koigi machu masla sing je thitna na bane koigi semjare morok machu powder adagi thum hapaga ising lumbu sabana tawraga ngaktang thitpiraga tingjalla thambidoi ko nga thongbada di sumaina tingaga hapasina ne nga ju toideba ko aduga ne koigi mahau ju hele sisina adunga sai ni ising lumbu sabada ti ngaktang thamba nga do adu tumi hapchanjare ko sumaina porong aduga hing tikli hing do kitang hapchanjare Hawaithrak khara hape khamen sinba khara hape ko aduga sisu ngaktang mathang makha onbirani khabai suktha thara roige ngasidi mayam yenge kamai tawge na adunga sai thitpa machu masla mayam do adu hapchanjarani ko ngaktang ngauruba matungda aduga si makhum khumjalaga food poi lon boy toraga ngaktang thambirani aduga check tawbirani ko mu hangtoga adu aina foksino oina haipet yenge tawni makha se kasan brana adu kaati kasandre toigidana bane toigradi angang gai sum chabda khantok khanje nungai teba ko adu nga se toidabane na hawe di singa saba ron bado hapsanjarani ko ngaktang lolaba matungda aduga haribob khara setlaga hapsanjarani aduga makhum khumjalaga lonbirani sisu aduga thum khara hapsanjarani ko haibdi ngasai gi yambado lonbada hapkibado masla lonbada adu yamdabani na ini kitang hapani aduga koigi masla garam masla ka kilo hapsanjarani aduga mahi kangdare hai kanu to phadigom hapsalaga adum loire ko mayam sitai sida porong thongba silai jare mayam porong thongba kamai tawge agi porong thongbagi mathel se mayam haibiramo aduga nga thongba ma ironba ma hainei ko adu ironba se ne yongchak ne alu angangba yongchak nate koigi hawai movie ne alu angangba ne tawraga ama iron jare bako loklai ne tawraga sakluk semjare mayam silai jare ko agi nga koigi porong thongba porong Hawaithrak ka sina ironba hawai movie ga alu ga Hawaithrak ka ironba silai jare mayam mathangda mu anobum pujarake mathangi video da amuk thengnarase subscribe tokshin biramo like amamam tang nambiramo bye bye